Kangpopi district ki Kangsup Gelzang subdivision ki makhada leiriba konsa khul amasung lailon wifi khulsingda Khudak-Khudak-Ki public curfew gi atingba thamkrai hiramasugi matang dangarang Kangpopi district ki district magistrate Mahesh Chaudhary na order ma thokhi order adugi matungina hairiba khulsing asida mahausagi ingtapa amasung nungsi sanaba phibam kahelakpa yabagi chingnaba lei haina pirakhiba report yumpham oiraga public curfew gi atingbasi Khudak-Khudak-Ki sanaba hokibani haire ningsingba yabadi konsa khul amasung lailon wifi khulda leminarakliba furup anigi marakta thoningdaba thodoksin leptana thorakpadagi state amasung central security force na laksinduna ingtapa phibam thamnaba honarakibani nakalamaromda liangmai naga singi maikaidagi makhan gi area da matam kaktaba ban kaubadagi sathok sasin da su sauna khudong sadaba leiribani amaromda kotu yauna kuki gi CSO singnasu banase handona ba akal wafam thamlakiba leirabani masiga loinana nakal ani gi marakta haukiba numit kharani asuda awai khum taunarakibani kuki singna awu budo onsinduna union territory PU haina takshin ba leptre kuki NP Manipur gi maikaidagi su Manipur gi nauna governor oirakrava Ajay Kumar Balada mahakpu taram opagaloinana union territory ama PU haiduna taksilakli kuki NP na thokiba serolamagi matungina Manipur gi governor oirava Ajay Kumar Balagi taubangamba sakti adu masak khangye masung ikai khumnai mahakna national gi thakta issue kya da thabak taubangam khiba aduna Manipur da sapsaba mahaki pangal thauna adu uthorkani haibigi thajaba thamni masigaloinana state asida awaba tare hariba kuki zo kangugi union territory ama Indian Constitution ki Article 239A ki makhada PBU haina taksilakli Center ki Ministry of Personnel, Public Grievances and Pensions, Department of Personnel and Training ki Director Saksi Mital na ngarang thokiba serolamagi matungina Manipur gi 1993 ki IAS cadre officer Prashan Kumar bu mahaki parent cadre oiriba Manipur da amuk halakpada ayaba pikrai Prashan Kumar Singh Hojik Ministry of New and Renewable Energy da Secretary oiribane Mahapu Ministry asidagi Manipur cadre da amuk halakpada ayaba pikibaga loinana state asige anuba Chief Secretary oiraba yana leire adumainamak Manipur lengaki marilenaba authority na Mahapu state asige anuba Chief Secretary oibage sapsaba appointment order thokpa leitre Banbayabadi Manipur ki Chief Secretary oiramba Dr. Binit Joshi Ministry ki makhada leiriba department asina sahi lisingani kunmari ge December ki tang kunmanga da thokiba order magi matungina Manipur dage Education Ministry da Higher Education Secretary oina transfer tokibadage Chief Secretary ki form hangduna lakhibane amaromda Naga People's Organization yauna tuan ba Naga lup singnasu Naga Purup ki maikai dage matik sarba IAS officer amabu Chief Secretary ohenbiyo haina lengakta taksin basu laikhrabane